ngarang Langmeidong litan singdagi khara sangsilaga leiba leiron singda kuki militant singna nongmai kaptharakre haina social media singda thaganarakhe loina na lakal amaromda Langmeidong mamang singda naga isil nau singlei makoina kuki sanglakpa yaroi haiduna kapa loina na AT gi mi singsu sangsinki haina su thaganarakhe loina na ngasi Langmeidong da state police na theiba humbagi thabak sathakre haide kuki terrorist singa ponduna leiriba maitei macha singi maming matha amadi sairak athuba matamda lautholaga ni haina KCP MC progressive na phongdokre bablu dudi phongnau ni haide Bank of Baroda dagi lupa crore mari romgi sana huran khibaga mari lenana manager yauna miyoi mari phagatkre ngarang pangthokiba Miss Universe India 2024 da Best National Costume Popular Choice Award takharbi Danubi Kangsambo miyamna thaganarakle Surjanpur gi maitai lenda Gangte versus Zomi tawkhre Gangte macha singna gangam kukilen gi lamda Zomi singna zongam thaba Zomi gi flag thetpa yaroi karigumba thetpa yekpa thengnarabadi tumina yengduna leiroi haina makoi masen gi marakta ungkhanakre Indo-Myanmar border ngamkai paringda free movement regime lokthokiba amadi border fencing khabagi thaba Bharat Sarkarna satharagliba policy asi NSNIM na kanomongda condemn torokre NSN GPRN na thadorpa press statement amagi matungina Naga singtagi oiba apunba saktam ama sagatnaba honariba asigi mayoda Bharat Sarkarna paikhalangliba khongthang asi yamna laibak thibani Bharat amadi Myanmar border ngamkai paringda Naga gi oiba khulkaya ama khundaduna leire Naga singtagi oiba Nagalem ama sembagi manglanbu Bharat lengaki divide and rule strategy na ugaina bohona batanatana lalhobusing illegal immigrant amadi drug trafficking thingbagi namada Naga political gi sangsilagliba khongthang asi namthana bohona rakpani haina lop asina thadorpa serolamana khangalagle kuki militant samapan sanglakhi haibagi detail report pikhalaknaba army gi maikaidagi security advisor da khangalagle ningthina train tawraba kuki militant samapan Manipur da September 19 da sanglakani haiba wafam amagi matangda masigi sabsabu report ama Manipur gi security advisor Kuldip Singh na army gi maikaida piraknaba hairakle Manipur da train tawraba kuki militant samapan sanglaktunna landa chathanaba sem sare haibagi matangda Manipur gi security advisor Kuldip Singh na thasigi kunda pangthokpa press conference amada masigi matangda security gi oiba sabsaba thorang lokhale haina phongdokhibane Indian army gi spare corner x gi kuthangda phongdoropagi wafam ase yamna haksina lokham thokpana sabsaba security gi oiba thorang lokhatnaba kuki militant samapan sanglakani haibagi information asigi sabsaba wafam sing security advisor gi office da khangalakadabane masigi information ase haujamaki oina di army na phangba leitre haire information ase ahanbo oina CM office na DGP amadi security advisor da khangalakibani haibase leak oiba letter aduna unle India amasung Myanmar adigi marakta kilometer 13,492 ngamkhai pullibani masigi manungda Arunachal Pradesh ki sarungna kilometer 910 Nagaland gi kilometer 135 Manipur gi 309 amasung Mizoram na kilometer 910 oiribani